Rabies na sihankiba Migi masing taret Sukhre. Churachandpur district Rabies na maram oiraga Sikhiba Migi masing taret Sukhre. Chatliba chahi asigi January thadagi Churachandpur gi khungang anida khangaudana yumda yokpa hui amasung hodong singda Rabies laina sandokpa haurakibani. Rabies paklaba hui singna miyoibada chikpa gi thodok kaya laikhibaga loinana laina asina maram oiraga district aduda Sikhiba Migi masing taret Sukhre. Laina adu atopa district singda sandoraktanaba State Veterinary and Animal Husbandry Department na akanba cheksin thorang lokhatpaga loinana hui amasung hodong lakanida anti-rabies vaccine kapthokre. Churachandpur gi khungang ani containment zone ni haina lauthokhiba matungda mafam adudagi yumda yokpa hui puthok pusin tauba thingkhibani. Churachandpur da rabies laina sandorakle haibagi pau tanabaga loinana tongan-tonganba district singda anti-rabies virus kapthokpagi thabak chatharakibani. April amadagi kunmanga faubada anti-rabies vaccine lakama lising 18 Chanipan humdra taruk kapthokre hairi. Maduta natana anti-rabies vaccine camp Chatruka maudra mapan awareness camp Chamgaga maudra taret pangthokre hairi.